COVID-19 positive oidabasingna laikai fauduna khongna satkhibadagi miyam mi painakre. COVID-19 positive oidabe miyoi ahum isolation taunaba community home isolation center tamna pubinabagi damak ambulance amata lakhotpa laktabadagi mayumdagi center fauba makhongna satkre. Thogdok asi Imphal West District ki manungsana laiba Langthawal Mantri Khong Awang Lekai da thokibane. Thogdok asigi matungda imung manungge miyoi singna pausi asida hai tha asigi mapanda laikai asidage COVID-19 positive oidaba ahal ama ambulance laitavana maram oiraga hospital da layengba nangdana laikhidraba matungda ngasi Langthawal da laiba club singna AC asige MLA gatana duna laikai asida miyoi chamarom COVID test tawkhi maduda miyoi ahum COVID positive oirakpadage makha taba treatment gidamak Langthawal constituency gi oina Kansipur da leiba Standard Robert School da hangba community home isolation da pubinaba ambulance ama thabiraknaba mari lainaba singda haijakhe numidang wairam phauba ambulance nangaidaba matungda ambulance tharakpa ngamlaroi haina hairakpadage COVID positive oidaba miyoi ahum adu laikai kaya fauroga khongna center fauba satkhe asigumba laingak amade mari lainaba singge thausadaba mataw asina nungsitta phauba sandokpa ngamle hairiba laina laichat ase hena sandoknaba machak ama oirai maram asina hiram asida laingak asina mijeng sangbiduna constituency gi oina hangliba community home isolation center singda ambulance amamam soidana thabinaba laingak ki pukning singsilakle luhongkhiba borsu kainasu mayamsu negative oide masagi luhongba numita COVID-19 positive oide haibage report phangkhiba bor yauna imung manunggi miyoi sing kaina amadi bor senaba negative oikhre hairi imung manungna phongdorokpagi matungina de bor adu ngarang Imphal ge Lanai Diagnostic Clinic amada real time PCR test tawbada COVID-19 negative oide haibage report lakle makhata na ngasi government ki testing facility da imung manunggi miyoi sing kaina amadi bor senaba test tawbada COVID-19 negative oide tangai fadana ahal laman na lemna khiba afaba numit amadi pungpham adu kaihandana COVID-19 gi SOP ngakna luhongbagi thauramadu pangthokhibane luhongbagi thauramda saruk yakhiba miyoi sing ka hena mipaiba pokpiganu hauzik bor masada karigumba nungaitaba amata leitre kanagumba chingnaba leidagasu leibak miyamgi yenglaga COVID test tokthokpiyu hainasu imung manungna makhata na phongdorokle nongmada mi yamna sigalakpadage pulap mai thare India gi atopa state kayada COVID-19 positive oiduna siba migi masing angakpa phangna wangkhalakpadage asiba haksang sing adu public crematorium ground da punna poloiba thengnabagom state asidasu COVID na maram oiduna mi sibagi chang leptana hengalakpadage menu thongda leiba public crematorium da asiba haksang sing punna poloibagi thabak sathaba hore hiram asigi matangda IMC na chalaiba public crematorium asida jamandar oina thabak tauba Anwarga pausi asiga akhanana wari sanavada mahakna hai tha asigi ahan bachayol hauna state asida COVID positive oiduna mi sibagi chang leptana hengalakpadage public crematorium asida asiba sing punna poloibagi thabak sathaduna lakhibane public crematorium asida IMC gi oiba staff watpadage lanai oina miyoi taruk nektuna thabak taure ngasi khaktada miyoi taraga humdoi poloikhe asumna ngarangsu mafam asida asiba haksang tara poloikhe asumna megi ahanba chayoldagi hauduna ngasi faubada nongmada miyoi taragi changda adumak poloiduna lakle numit khudingi mising yamna poloirakpasida awatpa amadi khudong chadaba kaya ama thengnare haksang sing asi poloinaba tayar amamamna chingba thibadasu khudong chadaba kaya ama chauna mayoknare crematorium asida haksang ama poloibada sing thau tayar na chingba mathok taba polam sing langbada saurakna lupa lising taret lom change maram asina hairiba senpham ase district authority dage lawi hainasu mahakna makha takhi mahakna makha tana hai minu thongda lariba public crematorium ase IMC gi lamda savane adubu dharma salada leiba nan manipuri singna IMC ga yanaba amagi makhada makhoina mafam asi saurakna haukiba chahi 1990-91 aduai dage semgatuna state asida leiba nan manipuri sing mafam asida poloibagi thabak chathari haire mahak masamak haukiba chahi 1996 dage IMC da contract sweeper oina thabak changlakibane tha taruk leiraba matungda IMC gi nauna unclaimed body sing poloibagi thabak asida pananaba mi watpadage matam adudagi hauna IMC gi makhada mahakna Manipur gi oina unclaimed body sing gi aroiba mathau mangam pangthokpagi thabak ase panaduna lakhibani haire hauzik phawbada sahi kunga manga rom thabak tawrakliba asida laingakna
रेगुलर ओइना लौसिनबिदना लैबना लैंगा की एम्प्लॉइज अमा ओइबगे फंगफम थोकप कया फंगदना लाकले हौजिकसु कोविड-19 की लाइचत असिना मरम ओइदुना लैबाक असिगे चरांगनबा मतम असिदा लाइचत असिना मरम ओइदुना लैखिद्रबा अमदे मखोइगे मरमदमसिंगदा पोलोइबदा खुदोंग चाद्रबा मियोइ कयाबु महाकना पोलोइबगी थबक असे तौरिबा असिदा लैंगांगना अहेनबा मियेंग चांगहन्निंगी हाइरे कोविड-19 पॉजिटिव ओइदुना लैखिद्रबा मियोइसिंग असिबु पोलोइबगी थबक थौरम असे लेप्तना चथरकपदा करिगुंबा खुदोंग थीबदगे लाइचत असि लौनरकपा तारबदे लैंगांगना महाकिदमक करी तौबिगदोरिबगे अमदे कंट्रैक्ट एम्प्लॉइज अमसु ओइबना करी खुदोंग चाबा पिगदगे हाइबना चिंगबा वाफम कया महाकना लैंगाकी मफमदा हंगलक्खे गाजादा वायोलेंस हेंगलकपदगे सीबगी चांगसु वांखलकले गाजा कंट्रोल तौदुना लैरिबा मिलिटरी ग्रुप हमासना क्लेम तौखिबा अमदा मिलिटेंट ग्रुप असिना हौखिबा निंगथौकाबा नुमितके अहिंगदा रॉकेट सहुमलोम हेना कापसिनखिबदा इजराइल की सिक्योरिटी फोर्स अनि हाटख्रे हाइना फोंदोखरे नाकल अमरोमदा गाजा कंट्रोल तौदुना लैरिबा हमास मिलिटेंट सिंगदा तोंगान तोंगान बा टारगेट चामगा यांखैदा इजराइल फोर्स सिंगना अकनबा मओंगदा बोम अमदे नोंमै कापसिनदुना मिलिटेंट सिंगी अटैक अदुगी पाउखुम पीख्रे हाइना फोंदोकले हेल्थ ऑफिशियल सिंगना फोंदोकिबा मतुंगिना हमास अमसुंग इजराइल लानमी सिंगी मरक्ता अकनबा खुद थोकनखिबा थौदोक अदुदा पैलेस्टाइन मचा कुनगनिपान नौना सीख्रे हाइरे नाकल अनिमकना पुंगनिंग फाथदुना लमदम अदुदा वायोलेंस की थौदोक हंथहनबा तोंगान तोंगानबा मालेमगी लैबाकसिंगना कन्ना तक्सिनरकलिबने गाजा एरियादा डोमिनेट तौदुना लैरिबा हमास हाइरिबा मिलिटेंट ग्रुप असिना नोंपोक थंगबा जेरूसालेमदा लैरिबा अल अक्सा मस्जिदपु इजराइल लानमीसिंगना नमफुदा संगसिनदुना मियोट मिनै चथरिबा अदुदगे ngakthoknanaba matam pungnamakta thawrang tawri haina phongdokhe नोंपोक थंगबा जेरूसालेम असे मुस्लिम जिउ अमसुंग क्रिस्टियनिटी लाइनिंग चटपा मियोइ कांगलुप अहुमगना मखोइ मखोइगी धर्मगा मरी लैनना सेंगलबा लाइफमसिंगनि हाइना क्लेम तौनरिबने ngarang ningthौकाबा नुमित फावबदा मस्जिद अदुगी अकोइबा मफमसिंगदा इजराइल लानमीसिंगना अकनबा अटैक चथरकपदा पैलेस्टीनियन चाकया असोक अपन मायोक नखरबने हौकिबा चही कया मरुमगे मतुंगदा हमास मिलिटेंट ग्रुपना जेरूसालेमदा रॉकेट कया मरुम कापसिनदुना खनबा हौरगलिबा थवोंग असे मखाताना वारोइसिन दरकार लैत्रे हाइना उत्तुना अंगांगबा लई अमा चिंगसिलकपनी हाइना इजराइल की प्राइम मिनिस्टर बेंजामिन नेतन्याहुना फोंदोखे इजराइल की मिलिट्री लुसिंगबा सिंगा ngasi नुमिदांग वाइरम मिफम अमा पांगथोक्रबा मतुंगदा प्राइम मिनिस्टर नेतन्याहुना हौजिक इजराइल लानमी की मपांगल सरुक अनि हेंगदहंदुना गाजादा रेड चथबगी थवोंगसु हानादगी सरुक कया मरुम हेंगदहलगनी हाइबा वाफम फोंदोखे महौसा हमास मिलिटेंट कांगलुप असिना अमुक्ता आशा तौरमदबा मवोंगदा इजराइल लानमीसिंगना तोंगान तोंगान बा अनौबा लालोंगसिंग चथदुना अकनबा स्ट्राइक संगसिलगने हौखिबा नुमित खरनिगी मतमदा जेरूसालेमदा का हेना मियोट मिनै चथबगी थवोंग अमा इंटरनेशनल कम्युनिटी ना उरकले हौखिबा कुमजा 2017 दगे ngasi फावबा जेरूसालेमदा शांति ओइबा पुनसिरोल अमा लैरक्त्रिबने।